CHATLIBA था सिकी तरादा मोइरांग KAMPU AWANG LEIKAI de LEIBA CHAHI तरामंगा KHAKTA NGAIRIBA LEISHRAM Malemnganba bu MASAGI YUMGI MANAKTA Nongmeina Kaptuna Hatlamba bu Pambei Luchingba Unlf ka mari Leinade Mihat asida chenariba miyoising khangdokpa ngamle makoibu party na chairak piragani hairi UNLF ki Department of Publicity and Education ki Director Tarairongba thokchomna kurek piduna thadorakhiba chirolamada lup asina thizulubagi matung ina mihat asida mapung oina lamboi khongnang khongdagi huining sungbam yumlingba allies Nganba kauba MPA ama oidaba party asi thadoktuna chen khraba misak asini haibada khangba ngamle mahak asi loan na atopa lup amaga samnaduna thabak tawrambadagi Kaukhatuna amukhanda party gi chatna kanglon gi wangmada thabak tawdana akanba warning piraba tungda mamang chahi gi November 3 da mayumda chatnaba numit mangani gi ayaba piraba tungda makha tarakpada kemta report piraktana mirot oiduna laikhraba misakne hairi mahak asi party amadi lanmi sanglup MPA ga karigum bahiram amatada mari leinatraba misak amani tamthiraba thodok asina Malemnganba gi punsibu pikhamna hankiba asi UNLF na akanba mawong da condemn tawi Malemnganba Laikhidrabada awa maisa langhoriba imung manunggi awabada party na thamoi sokna saruk yari amasung Laikhidrabagi imung asida party na angamba mateng pangani amaromda Manipur police na UNLF ki member ni haina thongdok ani da phare hairiba miyoi ahum haibadi Khoisnam Ronaldo Singh Soram ngauba Elai Sanatomba mitei amadi Okram Aboy mitei asi UNLF amasung masigi lanmi sanglup MPA ga karigumba hiram amatada mari leinade hainasu Chirolesna makata na sengdorakli